अहानबदा मरुओइबा पाव लेंगाकी स्कूल तरा निपान स्पोर्ट किट सिंह येंथोखरे हक्सांगबु फट्रबदी होटनरिबा पुंबा अरेंबनी हाइना एजुकेशन मिनिस्टर टी.एस. राधेश्यामना फोंदोखरे Jiribam district ku luna na thamnabagi pandamda Jiribam municipal council na pet waste bottle and paper bearing press machine laikre amadi sawmbung khunjau da police na yu thakpa miyoi sing hananaba sangsilubada irang thokre police ki gari akai atoi nangkre Kurumzari Times of Manipur gi nungthil gi pau mit yang tabiri ba singbu bidyapati myang lambam na taram nokjabaga loinana hauzik pau macha khaina pizari Haksang bu phatrabadi hotnari ba pumba arembani haina Education Minister T.S. Radhesyam na phongdokre ngasi babu parada leiba sarva shiksha abhiyan gi loisang da state mission of Samarga Shiksha na sinduna khangat labal lamdam asigi lenga ki school tarani panda sport kits yang thokpagi thorom da saruk yakiba Minister Radhesyam na makha taraduna Angang singna lairik paba khaktada mai onsilakpana taibangpal gi punsirol kayadi na thairakle punsida thengnagadaba lanpham kaya kamdauna mayuk nagadagi haiba khanglaktabana thohaningdaba thodok kaya thorakle amaromda ngasi yanthoklibe sport kit sing asi angang singda piduna matam chana sanahanba mathau tai sanabana haksang phana thamba ngamgani ngasi piriba sana khotnabagi polam sing asi thamjinana banatte haina minister na makhata na haiki It is for use. Aduna aina appeal to request to madi officers in the whatever teaching aid, sports item, lighting lasu, piraquesing maximum sin have print over free leramba, column leramba, book leramba, and bigano. Let them use it, it is for them. Other we are here to guide them, to help them, to mentor them. Jiribam Municipal Council (JMC) Jiribam na Gujarat State ke Ahmedabad chatuna Jiribam District asibu luna na lainanabagi pandam da sangsilakpa khongthang ama oina pet waste bottle and paper bearing press machine lainanaba sen thakre athubada machine yorak lagani haina Jiribam Municipal Council ki ward number 3 ki councillor MD Abdus Salam na phongdorakre Jiribam Municipal Council ki office ta paumi singa unaba amada mahak na haiki Shwas Surba section lisingani kungi makhada amon akai sing door to door collection tawrakpa asena dumping site bottle amadi segi amon akai masing hengadlakli hiramasigi matangda JMC Jiribam na kupna khanaduna hairiba amon akai sing asi mafam chana amadi amot pa sing asi chapsinduna thamnana ba pet waste bottle and paper bearing press machine asi laibani Thaurang asigi makhada chapsilaba bottle sing adu Assam romda amuk thadokhiba yaragani machine asi lawda transportation gi yaudana hauzik phawbagi oina lupa lakh ahumga lising yankhai mari hena changkhre machine asi thenglabada numit 15 dagina kun phawbagi manungda Jiribam da thunglaragani haina haiki asi sathariba solid waste management gi amadi door to door collection gi thorum pareng asida mateng kitang pangnabagi habadi bottle amadi amot akai sing asi manage tawbagi damakta aikoina Jiribam municipal site tagi plastic bottle asi store tawraga bottle sing asi sapkhainaba machine ama ani hariba machine asi thungnarabadi Jiribam da plastic amadi solid waste management asi Karamakhaidi recycle tawbagi kudong sabadi oirani JMC Jiribam gi chairperson S Santi Devi na phongdorakpada door to door collection na sangsilakpa khongjang asda JMC gi maikaidagi mateng oinaba haiduna hairiba baling press machine asi laibani ikui kuidana Jiribam asta thunglaragani machine asina thunglarabadi Jiribam gi bottle kaya gi amot akai sing asi khajiktang oirabasu recycle tawbangam lagani haiki site the thambada mafam si kya pudong cha da hai ta mafam si yamna pikpa aduna pochi kamai tawraga loisangani kamai tawraga mafam si aduna maintain tawraga thangmane hai si me phana amatunda kogi oxilna mifam phammaga
इम्फाल ईस्ट डिस्ट्रिक्ट की मनुंग चनबा लमलाई पुलिस स्टेशन न कोनबा सवंबुंग खुंजाउदा पुलिस के कांगबुना यू थकपा मियोय सिंग फाननबा चंगसिल्लुबदा इरांग थोखरे थौदोक असि ngarang numidang pung 8 makhairom taba matamda thokhibani pawasina hai lamlai पुलिस के कांगबु अमा Tata 407 amada sawambung khunjaudagi yu thakpa miyoy khara phaki maduda khul adugi Miyam hauraktu na pulis na fariba miyoy sing adu puba yaroi haina irang haurakpadagi muknabagi thaudok adu thokhi Miyam aduna pulis ke gari da nungna thajilakpadagi gari akai atoi thokhi tungda lamlai pulis amadi sawambung khunjaugi miyoy singa punna phamina dona wari sanaraba matungda yanaba purakre hairi Manipur Legha ki Education Minister na tholak khiba order amada Khangabok Maisnam Upper Primary School bu Khangabok Awang Upper Primary School da punsil lagani haiba adu handok piyo haina School Management Committee ki convener Moirangtem Ratana Mari lainaba singi pukning ching silakli Khangabok Kendra ki manung chanba Khangabok Part 2 Maisnam Laikai da laiba Khangabok Maisnam Upper Primary School da ngasi pangthokhiba pawgi mifam amada Moirangtem Ratana nomagi chara ani fawba ningthina chaba phangdraba imung singdagi mahiro yangkhai henna tamliba school asibu atopa mafam da laiba school amada punsilagani haiba asi tamliba mahiroi singbu mahi tamba toklo haibaga chapmana na thokani maramdi pikliba angang sing asina gari na khurak mukong na cheliba lambi asida kilometer anirom karam na chatlaga lairik tamgani yamna fajana chalairiba school asi muthatpa haiba asi achumba khongthang oiroi hairaduna ratanna makhatana school asi lauthok tabayade hairabadi Khangabok Part 2 da atopi school ama thambiyu maramdi maphamasta school amata laitrabadi laita laira singi masa singi mahi amata tamba phanglaroi haiki aduna asigumba nungaitaba thodok sing asina maram moirakanda asigumba masi maipu government na thokpeliba order si athobu matamda lairo praja sing amadi gari na chatpa ngamjadaba lairo praja singi tamjari school asi khanbidana hojik padana running tawjari school asi kumna junction view amadi sigumba order si amu na kapidana haiba order si akoi chatpa yaroi haina oja sing de koi hojik committee gi mekai amadi gaja sing mekai gi athingmu thamme maram aduna sarkar na khangbidana sigumba order si amu na kapiraga school asi mafam sa sidatum tamjari chhatra sing khanbidana haiba punsumji tokpina bagi damta school management committee gi mekai gi appeal tawjari Board of Secondary Education Manipur na lau SSLC ki parkhya haidorakpa matamda mahiroi singna phangba mark watli wate haibagi achawa wathok kya lairiba asigi matangda desamna sinduna nomagi oiba khana nainaba ama ngasi Manipur Press Club ta pangthokre Thauramadu da Desam ki President Salam Akas Andhra Student Union ki President Hais Guna Khuman Bosem ki Hani ki Chairman P Dhana Kumar amadi All Manipur Recognized Private School Welfare Association ki Advisor Hais Tombana Thauram adugi Thauburen Singh oina saruk yakhi Thauram aduga mari leinana Desam ki Secretary General Sital Oinamna chahi khudingi oina Bosem na lauba SSLC parkhya gi fol lauthokhraba matungda mark pibada asoibe kaya Yaubana lamdam asta wathok kaya thokli Desam gi maikai dagi taksinduna inquiry committee semhanduna thijinba haukhrabasu ngasi phawbada inquiry gi report su namsinduna thamli RTI ek ki makhada wahang kaya hanglabasu paukhum piraktri haiki magna haiki asigumba kaya asi tholakpana bosemda thajadaba kaya miyamna thamlakpa asiga iroinana achumba puthokpa ngamnabagi damak mifam asi pangthokpani haiki Board of Secondary Education Manipurna Hariba Desam ki Jimal asi tasinadana makoina soikiba ranba mayam adu kupsananaba losananaba khonaduna laglibasi masi togdanaba Manipur ga matangaro board asi kananabu damakta miyamna karama khongjang sangsanggadage miyamna kaidogudagi haibadu ngasigi mifam asida warep soidan loragani warep adugi matungina Manipur ga matangaraba Board of Secondary Education Manipur asi kannabugi damakta Desam amadi lebak miyamna Pungjang soidana sanction naba ekoi shem saduna leire Catholic School Kanchipur gi hojik principal leitana yamna mong model tadana lairiba asida school asigi mahiroi sing class 10 gi mahiroi singi mama mapa singi amadi transporter union gi thomi sing punna khusamna duna school asida athuba matamda principal thambiduna school asibu phajana mathau tawhanbiu haina ngasi school gi mamangda wakat mi pham khre Wakat mifam aduda no politics in Catholic school bring back our principle we condemn Bishop House haina thaba placard sing sizinaki
Mamangda school asiga principal laitabagi matangda Bishop House da chatuna wakatluba matamda hangi school asiga principal Sony Thomas po principal oina July 15 phawgi manungda amuk hanna tharaklagani hairaga haikhibo wafam thabakta onthoraktabadagi khongjang adu sangsinkhibani. Tongan ba lona yadaba thodoksinda senabasinggidamak pulisna Pananaba lupa lak amagi mana lauthokraba miyoi ama ngarang none amade senapati district police ke apunba kangbuna faraba miyoi adugi maming asin atopa mingna kisan sahi yangkai apokpa mangaina kawi nonegi nungtek part 2 dagini amaromda Thaubal district police ke kangbuna su kaksing makha oil pump manaktagi kani kg mangaromga konana miyoi ahum fare hairi faraba miyoi ahum adu Maruti van number MNW 1WI.91 da tongduna lakpani phagat laba polam sing aduga loinena kaksing police ta sinakre hairi Hawkhiba nongyai matung pung ama makhairom taba matamda masak khangdaba singna Singjamai police station gi manung chanba mongsangai mayai lekai da leiba chana thaknaba pot chai yonba dukan ama tumna mai tharamle mai sakpa duda dukan gi pot chai yauna dukan aduda thamba sel sing amang ata thokre mai sakraba dukan adu lekai adumakta da leiba koizam achau chahi humpuga manga kouba miyoi amagini dukan mai chakpa adu thangnabada leiba miyoi singna urakpadagi miyam thoraktuna kanana hotnakhi khudakta Manipur Fire Service da pau pibadagi Fire Service ke kangbu laktuna mai kanbagi thabak adu chathakhi Singjamai police ke kangbuna yengsinbaga loinena case amasu lokhatkhrei thodok thokpham gi manak nakpada leiba CCTV camera dagi dukan adu nupi amana mai tharambani haiba khangba ngamkhre hairi makhataba pau pizadringi da break matang lozari Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani campus manungda masagi hospital leizaraba medical college ni room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani tuition fee structure BSc rupees 30,000 per year food and accommodation rupees 45,000 per year first to fourth year same fees MSc Nursing in NPCC fees rupees 1.5 lakh per year food and accommodation rupees 45,000 per year eligibility BSc class 12 pass physics chemistry biology and English 50% in aggregate Manipur gi mahiroi singi oina entrance test yaudana direct admission tobiba yagani subnataki seat taramanga khaktani Akupa Marol Gidama contact Obirau Educare Zone near Bosem Babupara phone number 60090622261 Natraga 87940262277 Nationwide number 1 oirakliba UNI Consultancy Private Limited na lowest package ta security amadi local guarantor piduna India ge khanaba state singda NRI kota da MBBS tamnanaba amadi foreign countries singda MBBS tamnanaba gi pandam da SBI gi on campus educational loan da natna lupa lakh amaga listing nimpu scholarship su second semester dagi semester khuding maki phanghangani free year ticket na traga lupa listing nimpu banga gi relaxation gi damak ngasimag youth library club uripok polem laikai gi mayok nabada leiba corporate office ta lak piduna ngasimag contact Tobiu Hena Kupamarol Gidama contact Tobiu 7005092567 amasung 9007778624 Aikuigi website www.247ununi.com Break ke matungna makhataba pau pizari Manipur State Health Committee Department of Minority Affairs na sinduna tha asigi taratareta has satkadaba lamdam asigi Muslim pilgrims singi oiba refresher training program ama ngasi Imphal City Convention Center da pangthokre sathakhiba training aduda has satkadaba Muslim pilgrims singna khudong thiba thoktanaba amadi tholakpa matamda kari tawgadagi haibagi matangda khananai nakhi Hauzik Assam da ising ichawgi awaba lanthengnariba asda mateng oinaba central government na state disaster response force ki apunba installment ki oina lupa crore chaniga yankhai mathoi thadorakre Prime Minister Narendra Modi ne chair lauduna haukhiba ningthokaba numita pangthokhiba review meeting da firep asi laukhibani hairi Assam ge district kuntrahum doi leibagi manungda district kuntramathoi chaurakna miyoi lak nifutaruk lom haujik ising ichawgi awaba mayoknari ichawna maram oiraga state asida leikhidaba migi masing 13 yaukhre
Delhi ki Sansad Mark Laiba State Bank of India ki Taruk Suba Florida Kanghodana Mai Sakalak Padagi Bank Aduda Tabak Tauriba Sing Missing Amadi Bank Aduda Lakiba Visitor Sing Mi Paiba Pokna Kray Ngase Ayuk Pung Nipan Minute Tararom Taba Matam the Tokiba Todok Aduda Mioi Amata Asok Apanyao Kiba Laite Adumoinamak Mai Chakpa Aduda Delhi Fire Service ki Fire Tender Taretna Mai Kanbaki Tabak Zataki Mai Adu Matau Karamna Haurakibanu Haiba Kangbangamdri Kha Thangba Mumbai gi Dongrida Nahan Thokiba building Ninkhaiba gi Thodokta Laikhidaba Mioi Masing Tarahumdoi Sukre NDRF ki Kangbuna Mafam Aduda search operation Sataduna Mi Kanbagi Tabak Jatari Hauzik Pawbada Laikhidraba Sing Adugi Manungda Nupa Taruk Nupi Mari Amadi Angang Ahumni Haiba NDRF ki Makok Thongba official Singna confirm Taukre Jammu and Kashmir gi Baramula district ki Sopore area da security forcing amadi terrorist sing na akan mamong da khuthok na kre Sopore gi manung chanba gunbart khungang da ngasi security forcing na lalhauba sing thibo humba gi thabak sathakibani mafam adu da yamdrabda terrorist ani di lotuna lairi haina thajanari marak asida authorities na section tharong lokhatpo oina Sopore mobile internet service lefan kre hairi nakal anida asok apan yawbagi paudi laiti hairi Ngase yuk phong kiba pause singi maroy ba pausing amagtang puna khangmina se Lamjingba Times Rosem amasung Education S ki mana yanthokpagi thoram pangthokre private school da leiriba khudong chaba khudingmak lainga ki school da su phanghallagani Chief Minister Drug kamari lainaba casing yasinaba tawroi lunglingla Elizabeth Mihat ki final hearing numit humni chupna chathragani Imphal gi thong nambonbi ningkhaiba yabagi akiba laire July kun fawbagi manungda politics ki sarangnaba loisinaba center dagi khanghalakle Rekha Mihat Naurem Dizmani Bell Pikidre Sangai Express Government School Singda Smart Class Hablagani Chief Minister PWD ki quarter sing verification tawdori Government ki quarter singda dharmagi sangsing Fail oire hairuba mahiroi ahum suba position taramle thong nambobi namthare lanba thingkre RDNPR gi scheme sing minister na review tawkre pokna form lilong da drug sungpham thugai bagi lakh tara gi mana pikre Chief Minister Biren gi mathakta disciplinary action lokhat piu haina se ikre MR khallaba sing wakat mi fam phongkre rally chatkre academy gi mana lauthokpada Manipur gi mari yaure Agri Minister na Lomi Singh unakre seng suna piragani haibadagi general strike handokre School Fagar Hansi Mission gi crore taramapan sanction torakle Huen Lanpao eyewitness laitaba crime the chain of circumstances evidencing ningthijana established tawgadabani ahanthem Roman Kumar Rekha Mihat Disnamne gi bail prayer court na anirak suba oina reject tawkre fail oire haikiba mahiroi ahum suba position taramle desam Water Resources MI Kadana Mathau Ningthina Tauramlabdi problem Karamakhaidi solve Tarungadabani Agriculture Minister Naga Lalholup Singa Wari Sanabada Khumang Sauchile Kisan Reddy Naharolgi Thodang Lupa crore chamagi drug fakiba police personnel Yankaigama Panda Chief Minister na Lupa Laktaragi reward Kusinakre Apaba Thabak Tobana Mana Pigani Pataba Tobana Dandi Fangani Chief Minister IMC gi administrator haptuna thabak tawba hokre building construction gi approval lawramdaba sing action lawgani mahut minister Manipur Bhavan Kolkata da senza thumjada chenaba DRC service extension tawba yaroi JSCC tha manga gi seng pirgani haina thajaba pibadagi general strike handokre Isel Express drug phagalakiba personnel singda award yanthokre government na drug muthanana bahonabada miyamna mateng pangba hengalakli Chief Minister MU na fail oire lauthokrabi Arina Begum ahum suba position taramle umang wamang laitrabadi miyoiba khunaisu mutkigani DC sel tingdana imungi income henget hansi harabadi wa pambi thasi Mohamuda Agri Minister na Lowi Singa unakre Imphal Mori lambi ban handokre khuraigi JSC na kauba ban handokre Sanalaiba Peace Talk Yumlo Naba State Singi interest sokhaloi Kisan Reddy Chief Minister Center na School Fagat Hansi Mission da Sizinanaba Kro Taramapan Pirakle Lupa Kro Cham Romgi drug fakiba police personnel Singda Manapiduna Punging Thokutkre Sana Kanglon Ngaktaba Dukan Sing Thingzilagani Ireibak Bharat Sarkar Amasung NSCN IM Anigi Wari Watai Miyamda Fongdokpa Matam Zadri Afaba Thabak Tawbada Manapiduna Ikai Khumnaba Utpa Phataba Thabak Tawbadana Aingi Oibel Sairak Pigani Rural Development Panchayati Raj ki Review Mifam
Loisilakpada maroiba pau amuk hanna pizari. Laingaki school tarani panda sport kids singyan thokre haksang bu phatrabadi hotnari bapumba arembani haina education minister T.S. Rajasyam na phongdokre. Ziribam district pu luna na thamnabagi pandamda Ziribam municipal council na pathways bottle and paper baling press meeting laikre. Amadi sawamung khunjaw da police na yu thakpa miyoi sing phananaba sangsalubada irang thokre police ki gari akai atoi nangkre. Hauzakiti Times of Manipur ne pizaba nungthilgi pau matang sta loisinjare ahenba pau ga loinana numidang pung mapal dang phangbigani.